Bishnupur district amasung Kangpopi district ani ge lona badalaiba Tingkai Khulen da Kuki militants chingnaba singa Maitai gi khulngakpa singa khutukna khrei asok apandi yahautre amrom da chiru lamkhai dage Maitai khulngakpa ahum farga ani na thadorlaga amana fazalobage irang thokhrei thawdok thofam da ELITETV gi news team pariton amadi langam baleri hojik oriba fivem gi matang da mafam adu dalariba akhogi pawmi pariton amadi atop studio dalariba news editor dage latest update news lobisi Tagazari riskes maruina haji hai wa thodo thofo mafam masida khoi gi mihut pariton amadi langam lai pariton maruina ngasi gi thodo sikra main thokibno e ogam da thokibna hai khulngakpa maitei gi volunteer singa kuki militants singa basinga khut thona ki hai adubu aso pandi yaw khidai paw lai pung ka da thokpuno kramain tobuno ado area gi mafam du gi hai biro pariton yani thamje sa ana jujik ge mafam masi Kangpopi district amadi Bishnupur district ani gi lona badalai ba उनके सिरू है मफम सिदा ने कसी मफम सिदा कुकी मिलिटेंट्स सिंगा खुनापु खुजा सिंगा खुद थोकना रे हाबा पाफों बदगी खोइना मफम मदु सक्शन जरुबु मतमदा मफम मदु ने यक्शन दो मतमदा कचेन मांबी ना सेक्टर थाना संगी कांगु सिंगा खुंजा इमाय बेन सिंगा की मरता उखना बखा लेमी मदु कइगिनो न इमाय बेन सिंगा मदु की मरमदु थंबा मतमदा मफम असिदा एम्बुलेंस संगबा यादे तबुगी उखनाब लेमी मदुगी लेमी तेरक अदुदा बुंगते चिउ हाय बुंगते चिउ गी लंखा सिदगी मितै अहुम हजगी नान सेक्टर असाना संगी मियो सिंसिदा फागे तबुदगी मोय अनि मदि इमाय बेन सिंगा कन हादगी थनमे अदुबु अमदि पुरा सखी अमदु थादोरो उ हायदुना इमाय बेन सिंगी मतदि उखनाब खदि दुम लैदि हुजिमकी ओनदि maruina ngasai khut thongna gi ba jaga di krai jaga dono tingkhai si kyam changkhali khoi ga changkhali ba jaga si oinam de gi changbra duga churachampu Kangpopi district ki oiba lona basi kamai ni lei mafum du lei matam da kari ubu phangi pariton hojiki Tingkai Khulen hai mafam asi Kangpopi district ki man chali adu mapu ma ki Bishnupur district ki lona badalai bani Bishnupur district ki bungche chiu hai mafam jagi kilometer mari manga rom tanga lai mafam amani khutna bi policy ni ayo ki pung ni pa makhairom tam matam dagi thongna rakmani hai bagi report mafam adu le ma khuja sing na thami maruina khoi ku thongna badu de aso panjau de hai bji paw lai aso pan jau da bra duga haji karam film de leri ahen force thomje lakpa lai bra duga karam film de leri pariton haji mungkin wai di tuduk ba so pan jau bagi paw lai te adu makhata na khut thokna na sai thokna ki bagi jibogi ne di khut thongna ba lai te adu security force ahen ba jibogi ne thatal pa lai te makata ba paw di makata na ngai ni sisa makata na haji phage ba kambu zu thadu rabra krai jaga gi no 9 sector assam rifle te takpi aduga kari maram gi phage bano kari dobgi phage bano aduga mogi mami matha khangba leirabra natragana hauji phajel lega leiriba si kanano haibadu kari paw lei pariton hoji phajan ki miyo si kari maram gi phare bano kari gi no haibo jibogi ne tabja phangbi aduga loina na phai miyo si chu maki maming matha na tingba jibogi ne khangba ngamje mafam adugi sil kamaina uri imai bel singa hajilerba 9 sector assam rifle suga hauji susu mungna ba leiribra natragana ambulance chang ba chang debagi mafam du kari phum de leiri pariton ambulance ki wena di assam rifle da mogi Bishnupur district ki deputy SP wala ab matung de jana matung de ambulance thajan gre aduga ki miyoi thagi ba itai nupa adu thadok tribauti assam rifle gi gari asi chalan gi ba hana imai ben sing na thatuna thamne ji bogi wena maruina haji ambulance changan gi basi aso open yaw ba na tragana yaw dagadi kari gino ambulance changan lisi aso open yaw ba habagi paw leibra kari lei pariton sai ambulance changi to basida asukpa yawe ni yawe haina na haina ko degi ambulance changmani adu ambulance changal bu matanda to panjaw to budi ambulance thola ga thokre aji makhata na hoji imai bel singa assam rifles ki kamu ga mungna ba leidi haibana tra pariton adu mukti leidi aji nupa do thadok tabagi hai tare thadok tabagi moju tappa yaro haina imai bel singa thatun tham join yam nungai jai pariton makhata na update laujage khoi mikum na hom singa lebiu ado hoji le film do khoi pariton ni haji khoi mang thambi ge badu maruina khoi Kangpopi amasung
Bishnupur district ani gi loina ba Tingkai Khulen asida khoi ayu angan bada khutthongna bagi paw leibaduni adu abamamda khoi bungte churu gi nakan sedagi akhoi gi meitei gi khungakpa meitei village defense volunteer ahum phagi badagi ani amadi thadu umaga amadi hasi thadorokti haibagi imai bel singa mungnaba leiba adu amaji thadok tringe manungdadi akhoi Assam Rifles ki gari sing sangaloi 9 sector Assam Rifles kangbu sangaloi haibagi ji mungnaba leibaduni thagachari pariton once again makadawa paw amu ristikes tege luminasi